Hek mathangi second khudingi nongthang chamadi prithibigi leimaida tasillakani yoksillakani. Hek mathangi second khudingi mioi ani mukti sigani loinana angang mari poglakani. Mioi bahaiba apunba jiba kanglupsina second khudingi kezi lising marphu mangaronggi chinjak chagani loinana hairibasdagi kezi lising niphu amana lemhanduna natraga chagum chanai oina manghankigani. Second khudingi aikoi thawan sang numitsidai 600 million tons hydrogen na 596 million tons helium da on Thokli. Second khudingi mioi lising tara taruk lomna Facebook ta login taurakani loinana second khudingi mioi lising humpunipan lomna Google la karigumba ama thirakani. Second khudingi u kuntraga mari yanthatli. Second khudingi mioi chatret kunmathoi romna Instagram da photo thagatli. Second khudingi 150,000 liters longi thau seasonary. Prithibhi sigi mafam ama natraga amadagi second khudingi aeroplane amadi soidana laimaidagi paikhatkigani. Second khudingi adongi hakchangda reaction lak amarom thokli loinana second khudingi red blood cells million ahumlumsu semli. Haying khoising na makhoigi masadu chaniga humpu tararak. Second khudingi chaurakna thawan ni chak lising marirom semlakani loinana second khudingi thawan ni chak kuntrarom su pokhai kigani. Email 3.4 million second khudingi thaki loinana YouTube ta thagalakpa video 75,000 second khudingi yengli. Second khudingi prithibidagi ising liter 16 million rom manil onduna atmosphere da paikhatkigani. Second khudingi Andromeda galaxy na aikhoigi Milky Way galaxy da kilometer cham tararom naksillakani loinana chahi 4.5 billion dadi galaxy anisi thingjinnaduna anauba galaxy ama semgani. Adomnadi phamungda hipli khalli adubo adomsu second khudingi prithibina space da kilometer kunthra koina paibasida yauribani. Talaksida khwaidagi yangna chatpa ngamba tharoi makhalduna second amada centimeter 1.3 chathauri.